Kuki militant singna ngasi ayuk Imphal West District ke Kadangban Part 2 da nongmai kapsilakre thokdok aduda khunngakuna leiba village volunteer ama nongmai maruna panduna leikidre hairi IT News na thokdok thokfamdagi fangba paw asina hai thokdok asi ngasi anganba ayuk pung 3:30 rom tabada thokibani Kuki militant sing aduna drone season aduna yenglaba matung nongmai kapsilakpadagi khunngakuna leijaba miyoi ama mafaiganda panbadagi ka henna I thokibadagi laikanaba ngamdana leikidabani hairi Laikhidraba miyoi adudi mayang langzingdagi ningombam James Bond chahi 35 apokpa Nandeshwar kawi mahak postmortem gidamak Janims ki mokta thamkhre hairi Karangan patu sida irang hek thogpudra ngasi phawbuda koi yumda nomata tumdri ngasi phawbuda koina adum ayuk nungthin namidang chupama koi nga ga adum leijabani ngahan makhai ayam matamda akoi kadangan patu sida CRPF thambire hoji Assam Rifle han 22 leibedagi amuko zo mu hoji hinjalaga 32 so mu thambire 32 sulai raba 22 sulai pa adagi CRPF sulai raba State Force kram sulai raba simata damu ngasi ngarang magda suki mating thamo shopot thogdo akoigi CRPF leiriba State Force Central Force mayam sina ngakpa sida koina penjarak tabadagi moina akoibu thoksa bidabadagi akoina panchayat mangagi oina akoigi gram panchayat mangagi area sidagi akoigi angang singa se akoina village ki ngangnarbagi dongda village force na koi semjabani semjariba haidiba village force singa sigi yamna moruiba thogdang ko ba angang akoigi sa James ni arang lekidabasi akoi sukimti ngaijati akoigi khungam kadangban gi khungan ngangnabagi damata ngarang ahing yarek tuna akoi kano da bangkar da moi lairingai da kogi na mathakta gi khangok tuna nongalam dagi pung 3:30 taramdai tarakbagi sidida nomai kapselakpadagi angang si sokhibani adubu sing mathakta leibani na akoina mabu khudam lagdorobai khudong chabda koi phangkise ma I asuki mati yam thoki akoi maraba mayam ka harki adubu isa sing akoi di kuki na mathakta mayam lumaga leirabani na akoina aying du da amma marak du da akoina mabu lobai khudong chabla lekite adubu obali tabadagi akoi chatba yada sirasu sangazu na ngang si akoi laktona ba mayam ngang sing loina kazabani sarkana di haibi ba hauji akoi la leitre irang ne me na makoi na hai kadai da no irang ne mi se kadang mar inang na thwa Imphal West ki hek inang na ko sida makoi na kaino asare phan thambire 22 leibadagi 22 na kano to ngam de na asar man 32 mung thambi 32 su leiraba 22 su leiraba adagi CRPF mayam amu su leirga kari ki damu ta kadang man inang na ko jaga sida kamai to jan kadang patu ki bangar sida moina nomai kapalak panoba sida makoi na yengo leiri kari kina koi asuki matik pende makoi na ngapi ta badagi CRPF leiriba moi myang ngarang noi makon ta badagi moi na phamung na nungai na sibai myam na tum na lega mara pa bi akoi na akoi ki khulai chu pa yita pa akoi ki license san samani pai ga leijaba icha sing dina numidang ahing ligana popop taraba ko ka loi na soli mani Pawam taram matam sida akoi gi leiba pije chatariba pije sini sina akoi na khunga ga leijaring amar sida kogi na nomai kapsai biranga si wakda moi kaimta haide kaimta tongti si karina akoi gi sembai kendra gi minister oiriba digu ba bai waro ma hoina ngasi wakda koi karila kari ingjen dige ba si matam da ngarang khak akoi na haija ba dagina chatagi kampal ka ga mana akoi de pire ba ngarang jo asumai na akoi ahing da yai asumai na wana leiring amar sida ngasi kogi na singba kanogi khudong sabal lor kan to because akoi asiki matik friend government na athu matam da haiba jaga irang gi solution minam hona bio athu mat atuka kari ko government na solution ra ko akoi gi sa ge asir baju ngasi ba da maya pa bi sim ge asir baju kuki buti akoi na namdal ta thokani irai pak iram da masida ge kuki mutak pa heba akoi gi pandam ni ngasi atuka asi ba akoi gi sa James ki asi baju akoi government ki kano mat to ge asi ma masa su lawai masir government na dai puga tamani masir pona government na dai puga tamani BJP government na dai puga tamani ami sana sing na ngakani haja kali dori mo na mitai halo na ko ni kugi insan manatra ako na puga tamani BJP government na sada asi puga tamani si halaga mayam da haja ge aski matik pente